नुंसीजरब कुकी इचिल इनाउसिंगदा आइगी चमलबा यामना हम्बल मेसेज अमा खक्तंग आई थमजगे तसेंगनमक ngasi yam laibak thiba thodo amada miyoni gi punsi se hoje captive oina hoje leiriba aduga makhoi gi mama oibi sing adu gi makeup mirau khol mayam do taw matam no mayam gi thamoi jadu gi matik penbira moi nungai ramoi chamana nei ngoda sumadu phauje ada ai gi oiba capacity da ai kari to ya ge nei khanjara kanda ai at least masigi message matang de ai gi nungsijara bu gi miyam da thamjage hadana madu gi firep to lojarak pani aduga ai yam matik jajade aduga ai ngoda just to wiganu aduga sumna tangi ai na thamjari wo phong kharasi खक्तंग यंगबिरगा अदुमना मिनुंगसी पोपियो हाबदने इन थमजरिबजे तसिंगनमक्ति हंदकी मखोगिबे मेगी तांग अहुमदगी हाबतारे ngasi फोबदा थोकलिबा तोंगा तोंगानबा हिंसागी ओबे थौदोक मयाम असिदा मियोय क्या अमगी पुंसी पिखमनगिबा अदुगा कांगलुप खुनिमक्ता मसि थोई अदुगा मसिदा ममा ओइबि कयागी मचा काइनगिबा कना कना की मपुरोइबा काइनगिबा अदुगा सिगी मयाम सिदा आई एम नोबडी टू जज aduna loinmakta madugi chaina amadi madugi nuaita bada phawbirangani punumaktuda igi maikedi gi sawa bada saru yajari aduga ngasi gi laiba question si adungba family ani gini laiba conflict sida community nate makuki nate maitai nate sumna tangi imung ani da tariba awabuduni aduga mama ani da tariba awabuduni macha se hingadra natragana sigadra haibagi madugi mafam marang khangdaba madugi uncertainty du da makhoi da mama moina magi kanglup jati furu magi religion loimak tongana thangura kanda makhoi da karam chaina ma phawunga dagi haibado madu khaktang yeng bi yusine mama da dama leite mama haibasida motherhood haibaja malim da leiriba mafam khudimak jati khudimak dharma khudimak chamane aduma mama oibisingda macha kainabagi maichak ama macha du hingadra natraga siroi gadra haibagi madugi khangamdaba mikup ama tukhaktang amutang akhoi gi wakhal londa pusalaga yengbiyu nungsiraba kuki chidnausing aina ngasi ningsingjabaje aina tatana haijabaduni in all my public speeches aina handaki lanjida aina address tawjabaje mapungoina the other side of war lanjida maitai mayam amakhak tongan tongan ba kuki na namna tabam famsingdagi ngasi hingaga tampaki lamdam yongrakna bu honaba matamda kuki kaya gi pukchel chawbo kuki kaya gi minungsi amadi thauja yaurga mafamsida lakpani habaje khoi ningsingba phai haidana chamana ngasi tampaki leramba kuki kaya amana ngasi hajik chingda magi refuse longna bu honaba matamda tampaki leiba maitai kaya gi naga kaya gi pangal kaya gi makhoi gi kathokpagi moigi minungsi amasung makhoi gi mateng mayam ama yaukibane habaje nungsijiraba kuki chinausing ningsingbiyo aduga aikoi ningsingi ai ngasi ningsingi kuki maroiba aikoi gi organization sing on the case o yauna maitai mayam ama khak aikoi gi chuchanpur dagi aikoi gi tampak tamna thilakhiba aikoi lan manung da madu aikoi ningsingi kaude chamana kuki kaya yung kaya je relief ke moina hangtho kana makhoi thamgiba miyoi kaya na makhoi risks mayam ama loro ka moi kana bu honagiba madugi tangkak mayam do aikoi loina mong ningsing minna se ngasi se aduga ngasi laiba situation jida aikoi khudimung na logadaba je makhoi ani gi thawai je amuktang di ahing bahchang galoina na makhoi cha amuktang di moi apopi amdu moi imung munung da sinabaduni tasingnamak lan famda lan mi moina saruk yaraga lan dhingnariba makhoi sing adu gi muknaba amadu madu gi confrontation da sibana ba amadi casualty thokpa je amadu aikoi gi lan gi mahausani that is the nature of war adubu civilian sing habatare moina lan gi natragana kana kuma kanglup amagi miyoi ma hanabagi intention da chattaba miyoi sing on both communities civilian sing the ikai khumnabi yo aduga makhoi mayam je moigi punsi gi mamal aikoi mayam na khangbiba amasung moibu ngakpi senbinabagi thodang je across the community khoi na phom thoe aduna ningsingbiyo adugo megi tang ohum megi tang mari ngi megi tang manga numit mayam asida aikoi gi lamdam asida hai tare tampak lamdam da makhoi miyoi kyamagi changjabam pigiba makhoi mayam da minungsi amadi thauja utkiba madu ningsingbiraga hai tare ngasi khut chalaba aikoi micham ani atubu thadok pibagi madugi minungsi amadi thauja do utpiyo khwaidagi thongna leibani miyoiba amagi punsi kanba ngambagi thongna do madudagi hena chawba thongna malim da leite madugi compassion madugi empathy ado ngasi utpira kanda ngasi conflict ki haiba tare aikoi masen muknabagi yengdhinabagi maraksida aikoi gi minungsi amadi thauja gi oiba mami adugi mafam leiri habado amdudi utpiro nungsijiraba kugi silnausing da han appeal tawjari aikoi gi marakta leiba minungsi amadi thawjal to ngasi ulakanda miyoi ani si mama oibi ani duda kushinabi yo haibase ai makai de amukhana appeal tawjare lan se masigi lan se sumna tagi kuki amadi maitai gi lan te lan sina miyoi jati
फुरूप धर्म खेनब लेतना पुनमक मसिगी मानब चैथें पीरिबने हारिबे लानसीना अबु अन्ना अखोय मखा ताना असुगुमना हाइतारे मियोइबदा अवाबा पीनब होनबजे अखोय तौरोइजे यारिबे मखै सिविलियन सिंग हाइबा तारे सिविलियन सिंग सिददी मखोयगी पुंसीगी इकाय खुमनबा नत्रगना मखोयदा हाइतारे तोंगान मियेंग अमा येंबियो हाइबजे आई माइकेदगी रिक्वेस्ट तौजरी लोइनना अखोयगी यामना अखोयगी मैतै नतबा कुकी नतबा तोबतबा फुरुपसिंग अखोय पांगलदगी नागादगी अदुगा अतै ट्राइबल नेपाली तोंगान तोंगान कम्युनिटी सिंगदसु अपील तौरकांदा एटलीस्ट वी कैन क्रिएट अ मैसेज पब्लिक ओपिनियन अमा सेमकांदा अखोयगी हौजिक कैप्टिव ओइना लेग्रिबा थवाई एनीजे मिनुंगसिगा लोइना थादोकपिरकना होनबदा अखोय फुनिमक ओइबा थौदांग अमतंग लौबि यु हाइबजे आइगी मेकैदगी अपील तौजरी मैम थागचरी।